ꯃꯁꯤꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯁꯒꯣꯜꯁꯦ ꯑꯩꯈꯣꯏꯅ ꯊꯧꯕ ꯃꯇꯝꯗ ꯁꯒꯣꯜꯁꯦ ꯆꯨꯛꯂꯤ ꯂꯥꯛꯑꯒ ꯊꯧꯋꯤꯗꯅꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯝꯕꯒꯤ ꯆꯨꯛꯂꯤꯁꯦ ꯀꯅꯥꯒꯨꯝꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯄꯥꯏꯔ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯝꯐꯥꯜꯗꯒꯤꯅ ꯀꯣꯍꯤꯃꯥ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯅꯣꯡꯊꯦꯝꯈꯣꯝꯕ ꯒꯝꯚꯤꯔꯁꯤꯡꯅꯀꯣ ꯃꯥꯅ ꯃꯅꯤꯄꯨꯔ ꯂꯩꯕꯤ ꯇꯧꯔꯒ ꯁꯦꯝꯃꯒ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯝꯕꯤ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯂꯝꯕꯤꯅꯦꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯔꯦꯟꯖ ꯑꯅꯤ ꯑꯁꯥꯝꯗ ꯑꯃ ꯑꯗꯒꯤ ꯅꯥꯒꯥꯂꯦꯟꯗ ꯑꯃ ꯂꯩꯕ ꯃꯁꯤ ꯇꯛꯈꯥꯏꯕꯁꯦ ꯉꯝꯗꯗꯅ ꯇꯛꯈꯥꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯝꯕꯤꯒꯤ ꯁꯦꯝꯃꯝꯕ ꯂꯝꯕꯤꯁꯦ ꯃꯇꯝꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤ 200ꯁꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1826 ꯁꯤꯗ ꯆꯍꯤ 200 ꯁꯨꯗꯣꯔꯤꯕꯅꯦꯕ ꯆꯍꯤ 200ꯁꯦ ꯀꯅꯥꯝꯇꯅ ꯊꯠꯇꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯅꯥꯒꯥ ꯆꯤꯅꯥꯎꯅ ꯕ꯭ꯂꯣꯀꯦꯠꯄꯨꯗꯤ ꯇꯧꯏꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯁꯨ ꯃꯤꯗꯤ ꯍꯥꯠꯇꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯗꯨꯝ ꯆꯠꯄ ꯌꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯠꯄ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯥꯏꯕ ꯑꯅꯤ ꯄꯦꯁꯦꯟꯖꯔ ꯆꯠꯄ ꯑꯁꯣꯛꯄ ꯐꯟꯗ ꯌꯥꯗꯦꯕ ꯍꯟꯗꯛꯀꯤꯁꯤꯗꯤ ꯀꯥꯡꯕꯨ ꯈꯔꯅ ꯃꯩꯇꯩꯅꯦꯕꯨ ꯍꯥꯏꯔꯗꯤ ꯂꯝꯕꯤꯗꯁꯨ ꯆꯠꯄ ꯌꯥꯗꯕ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯗꯅ ꯊꯤꯡꯖꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯧꯔꯤꯗ ꯉꯛꯁꯝꯗ ꯄꯥꯏꯔꯒ ꯂꯩꯕꯁꯦ ꯃꯗꯨꯗꯕ ꯑꯩꯈꯣꯏꯅ ꯃꯤ ꯊꯣꯛꯅ ꯅꯨꯄꯥ ꯊꯣꯛꯅ ꯅꯨꯄꯤ ꯊꯣꯛꯅ ꯐꯥꯏꯠ ꯇꯧꯕ ꯉꯝꯗꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯇꯟꯗ ꯏꯀꯥꯏꯖꯔꯛꯑꯦꯕ ꯁꯤꯒꯨꯝꯕ ꯇꯥꯏꯃꯤꯡꯗ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯇꯥꯏꯅꯔꯛꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏꯖꯔꯤꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯇꯥꯏꯅꯔꯛꯀꯅꯦꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯇꯥꯏꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯍꯥꯏꯔꯤꯑꯕ ꯄ꯭ꯔꯖꯥ ꯉꯥꯛꯄ ꯄ꯭ꯔꯣꯄꯔꯇꯤ ꯉꯥꯛꯄ ꯃꯤꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯍꯥꯏꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯒꯤ ꯃꯊꯧꯅꯦꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐꯤꯕꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯇꯦꯛꯁ ꯂꯩꯔꯤ ꯇꯨꯝꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯇꯨꯠꯕ꯭ꯔꯁ ꯂꯩꯕꯗꯒꯤꯅ ꯇꯨꯠꯄꯦꯁ ꯂꯩꯕꯗꯒꯤꯅ ꯁꯥꯄꯣꯟꯗꯒꯤꯅ ꯂꯣꯏꯅꯃꯛꯁꯤ ꯇꯦꯛꯁ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯖꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯇꯗꯤ ꯄ꯭ꯔꯖꯥꯁꯨ ꯄꯦꯟꯗꯕ ꯈꯜꯂꯥꯎ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯊꯝꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅꯀꯣ ꯃꯤꯅ ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯗꯒꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯂꯛꯇꯗ ꯑꯉꯥꯡ ꯀꯞꯄꯗ ꯂꯥꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯐꯣꯡꯕꯗꯣ ꯃꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕꯤꯗꯅ ꯇꯧꯕꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯀꯥꯎꯟꯁꯤꯂꯤꯡ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯇꯧꯀꯥꯟꯗ ꯃꯗꯨꯅ ꯍꯦꯟꯅ ꯐꯅꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯌꯨꯠꯁꯦ ꯍꯧꯖꯤꯛꯀꯤ ꯌꯨꯠꯁꯦ ꯑꯀꯤꯕ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯍꯥꯏꯔꯒ ꯐꯥꯒꯗ꯭ꯔꯥ ꯆꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯀꯥꯟꯗ ꯃꯁꯤ ꯑꯀꯤꯕꯁꯤꯅ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯤꯂꯔ ꯑꯣꯏꯗꯣꯏꯁꯦ ꯀꯤꯔꯒ ꯋꯥ ꯉꯥꯡꯕꯁꯨ ꯀꯤꯕ ꯊꯃꯣꯏꯗꯒꯤ ꯉꯥꯡꯕꯁꯨ ꯀꯤꯕ ꯑꯗꯨꯝ ꯉꯥꯛ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯇꯨꯡꯁꯦ ꯐꯔꯣꯏꯕ ꯑꯗꯨꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯄꯣꯠꯇꯨꯗꯁꯨ ꯃꯥꯒꯤ ꯃꯩꯔꯥꯏꯒꯤ ꯑꯗꯨꯝ ꯍꯥꯏꯔ ꯂꯥꯛꯏꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕꯀꯣ ꯑꯗꯨꯒꯨꯝꯕ ꯌꯦꯡꯅꯕ ꯃꯊꯧ ꯇꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛꯅ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯅꯤ ꯃꯣꯏꯁꯤ ꯆꯨꯡꯁꯤꯟꯅꯧ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯣꯏꯒꯤ ꯏꯚꯟ ꯑꯣꯄꯣꯖꯤꯁꯟ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯄꯥꯔꯇꯤ ꯃꯣꯏ 10ꯗꯨꯒꯤ ꯇꯣꯛꯈ꯭ꯔꯣꯅꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯔꯨꯔꯤꯡꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯐꯥꯎꯗ ꯃꯣꯏ 45 ꯃꯅꯨꯡꯗꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯕꯒꯤ ꯋꯥꯐꯝ ꯂꯩꯔꯦ ꯆꯧꯀ꯭ꯔꯤ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯗꯦꯜꯂꯤꯗ ꯁꯪꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯦ ꯑꯗꯨꯏ ꯄꯣꯠꯇꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯑꯗꯨ ꯃꯇꯝ ꯅꯠꯇꯦꯕ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯒꯤ ꯈꯨꯋꯥꯁꯦ ꯄ꯭ꯔꯖꯥ ꯋꯥꯏ ꯍꯥꯏꯔꯒꯁꯨ ꯃꯣꯏꯅ ꯋꯥꯔꯧꯋꯦꯕ ꯑꯗꯨꯝ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤꯀꯣ ꯋꯥꯗꯤ ꯋꯥꯅꯔꯦꯕ ꯂꯣꯏꯅꯃꯛꯁꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯤ ꯇꯁꯦꯡꯅ ꯋꯥꯔ ꯍꯥꯏꯗꯅ ꯗꯥꯏꯔꯦꯛꯂꯤ ꯀꯩꯅꯣ ꯇꯧꯅꯕ ꯅꯠꯇꯦ ꯁꯤꯗꯤ ꯃꯤꯒꯤ ꯇꯨꯝꯕ ꯐꯃꯨꯡꯗ ꯇꯨꯝꯕꯐꯥꯎꯗ ꯍꯥꯠꯂꯝꯃꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯔꯃꯦꯜꯂꯤ ꯑꯩ ꯇꯨꯝꯖꯕꯐꯥꯎꯗ ꯍꯥꯠꯄ ꯄꯣꯠꯅꯦꯕ ꯁꯤꯗꯤ ꯑꯦꯇꯦꯛꯅꯦꯕ ꯃꯣꯏꯗꯤ ꯑꯋꯨ ꯐꯪꯕ ꯍꯥꯠꯄꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏꯅꯗꯤ ꯅꯣꯡꯃꯇ ꯆꯪꯁꯤꯜꯂꯒ ꯁꯤꯃ ꯃꯣꯏꯒꯤ ꯑꯗꯨꯝ ꯍꯥꯠꯂꯨꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯉꯒ ꯃꯤ ꯁꯤꯃꯒꯤ ꯃꯉꯛ ꯀꯛꯎꯔꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯃꯣꯏꯒꯤꯗꯤ ꯑꯋꯨꯕꯗꯤ ꯇꯝꯃꯒ ꯍꯥꯟꯅ ꯖꯤꯔꯤꯗ ꯍꯟꯗꯛ ꯇꯧꯈꯤꯗꯨꯅꯤ ꯅꯧꯅ ꯑꯗꯨꯝ ꯑꯉꯥꯡ ꯐꯃꯨꯡꯗ ꯄꯝꯕ ꯑꯍꯜ ꯑꯃ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯑꯗꯨꯝ ꯍꯥꯠꯂꯛꯏꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯕ ꯃꯤꯌꯥꯝꯗꯨꯒꯤꯗꯤ ꯈꯔ ꯈꯟꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯁꯤꯅꯤꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯂꯤꯗꯔ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕꯁꯤꯕꯨ ꯃꯣꯏ ꯆꯧꯀ꯭ꯔꯤ ꯃꯨꯟꯅꯅꯕ ꯃꯣꯏꯒꯤ ꯐꯝꯐꯝꯗꯨꯒꯤ ꯅꯪ ꯀꯨꯝꯊꯔꯒ ꯑꯩ ꯀꯥꯅꯤ ꯍꯥꯏꯕꯒꯤ ꯑꯗꯣꯂꯣꯝꯗ ꯆꯠꯅꯕ ꯊꯥꯒꯠꯈꯤꯕ꯭ꯔꯥꯕ ꯃꯣꯏꯗꯤ ꯄ꯭ꯔꯖꯥ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗ꯭ꯔꯦꯕ ꯑꯩ ꯉꯁꯤꯁꯨ ꯍꯥꯏꯁꯤꯅꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯗꯦꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯍꯥꯏꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯣ ꯑꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦ ꯑꯃꯒꯤ ꯑꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯥꯗꯣꯛ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯊꯧ ꯇꯥꯔꯦꯕ ꯍꯧꯖꯤꯛ ꯄꯥꯔꯇꯤꯗ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅꯀꯣ ꯌꯦꯠ ꯇꯣꯡꯕꯒꯤꯗꯤ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ MLA ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯇ ꯂꯩꯕ ꯃꯣꯏꯒꯤ ꯔꯨꯂꯤꯡꯗ ꯑꯣꯏꯔꯣ ꯑꯣꯄꯣꯖꯤꯁꯟꯗ ꯑꯣꯏꯔꯣ ꯃꯣꯏꯒꯤ ꯋꯥꯁꯦ ꯇꯥꯗꯕꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯅ ꯃꯥꯟꯅꯔꯕ ꯂꯩꯕ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯁꯤ ꯀꯟꯕ ꯉꯝꯅꯦꯕ ꯑꯗꯨꯒ ꯁꯥꯏꯋꯥꯏꯁꯤꯗ ꯏꯁꯦ ꯋꯥꯍꯪ ꯑꯆꯧꯕ ꯑꯃꯈꯛ ꯊꯣꯛꯑꯦ ꯊꯃꯣꯏ ꯁꯦꯡꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯂꯤꯕ ꯖꯥꯠꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁ꯭ꯋꯥꯏꯕ ꯋꯥꯍꯪ ꯑꯃꯈꯛ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯊꯥ 3 ꯁꯣꯔꯤ ꯆꯍꯤ ꯑꯃꯒ ꯊꯥ 5 17 ꯃꯟꯊꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁꯀꯤ ꯏꯅꯤꯁꯤꯌꯦꯁꯟꯁꯦ ꯀꯌꯥ ꯎꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯒꯤ ꯑꯗꯨꯝ ꯆꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯃꯛꯁꯦ ꯄꯪꯂꯩꯗ ꯂꯩꯕꯒꯤ ꯐꯤꯕꯝꯁꯨ ꯑꯗꯨꯝ ꯎꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯦ ꯈꯝ ꯊꯦꯡꯅ ꯋꯥꯔꯦꯗꯤ ꯍꯥꯏꯔꯦ ꯏꯆꯦꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯍꯧꯖꯤꯛ ꯁꯥꯟꯇꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯒ ꯁꯥꯟꯇꯤꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕꯁꯤꯁꯨ ꯈꯔ ꯃꯈꯩ ꯑꯗꯨꯝ ꯅꯝꯗꯕꯁꯨ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯒꯦ
ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯄ꯭ꯔꯖꯥ ꯍꯥꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅꯗꯤ ꯅꯠꯇꯦꯕ ꯀꯨꯀꯤꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯇꯧꯕꯗꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯑꯊꯪꯕ ꯑꯝꯇ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯟꯗ ꯑꯆꯨꯝꯕ ꯈꯔ ꯍꯥꯏꯖꯕ ꯂꯥꯎꯖꯕ ꯃꯤꯁꯤꯡꯗꯨꯗ ꯅꯝꯊꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅꯐꯥꯎꯗ ꯄ꯭ꯔꯖꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯆꯨꯝꯅ ꯑꯝꯇ ꯊꯝꯃꯤꯟꯅꯗꯦꯕ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯑꯃꯠꯇꯅꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯆꯦꯟꯗꯦꯕ ꯍꯧꯖꯤꯛꯐꯥꯎꯕ ꯑꯗꯨꯅ ꯆꯦꯟꯗꯕꯗꯨꯅ ꯃꯔꯝ ꯏꯜꯂꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯍꯥꯏꯖꯔꯤꯕ ꯄꯣꯠ ꯃꯣꯏꯅ ꯂꯥꯎꯖꯔꯤꯕ ꯉꯁꯤ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯤꯕ ꯑꯍꯨꯝ ꯔꯤꯃꯥꯟ ꯂꯧꯊꯗꯅꯒ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯣꯏꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯕꯤꯔꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯊꯨꯒꯥꯏꯅꯤ ꯍꯥꯏꯗꯅ ꯃꯣꯏꯕꯨ ꯍꯨꯝꯐꯨꯁꯦ ꯄ꯭ꯔꯣꯃꯤꯁ ꯇꯧꯃꯤꯟꯅꯗꯅ ꯁ꯭ꯇꯦꯠꯁꯤ ꯉꯥꯛꯀꯅꯤ ꯍꯥꯏꯔꯒ ꯇꯧꯈꯤꯕ ꯄꯣꯠꯇꯨꯗ ꯃꯣꯏ MLA 10ꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯦꯄꯔꯦꯠ ꯇꯥꯜꯂꯛꯇꯅ ꯈꯣꯠꯂꯛꯄꯗꯅ ꯇꯧꯕꯁꯦ ꯃꯇꯝ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯛꯑꯦ ꯊꯥ 13 ꯁꯨꯔꯛꯑꯦ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯀꯩꯗꯧꯕꯩ ꯂꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯗꯤ ꯑꯗꯨꯗꯤ ꯉꯁꯤ ꯖꯦꯜꯗ ꯊꯥꯖꯤꯜꯂꯦꯕ ꯑꯗꯨꯒꯤ ꯑꯗꯨꯏ ꯄꯣꯏꯟ ꯑꯃꯇ ꯑꯦꯗ ꯇꯧꯖꯧꯒꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯁꯦ ꯃꯅꯤꯄꯨꯔꯒꯤ CMꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯈꯨꯟ ꯉꯥꯏꯕ ꯑꯃꯗꯤ ꯂꯥꯟ ꯌꯥꯎꯔꯤꯕ ꯅꯍꯥꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯂꯥꯟꯁꯤ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯊꯣꯛꯂꯛꯑꯝꯃꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯁꯤ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯅꯤꯄꯨꯔꯒꯤ CMꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯐꯥꯐꯨꯟ ꯃꯌꯥꯝ ꯈꯛ ꯂꯩꯔꯦ ꯑꯗꯨꯋꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CMꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯩꯖꯗꯅ ꯉꯥꯡꯖꯔꯤꯕ ꯇꯧꯔꯤꯕꯁꯦ ꯄꯦꯟꯗꯕꯒꯤꯅꯦꯕ ꯃꯥꯁꯤ ꯉꯥꯡꯕ ꯋꯥꯁꯤ ꯉꯁꯤ ꯊꯥ 13 ꯁꯨꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯦꯀꯣ ꯃꯥꯅ ꯉꯁꯤꯐꯥꯎꯗ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕ ꯃꯇꯝꯗ प्रजा की ट्रस्ट ओइबा अमतदि याउद्रेबा प्रजा तसेंगना हाइबदा अखोइना हाइगी चिंखो कनोदा सिंग चनबगी मतांगदा सु मसा मंगना स्टेटमेंट पिगिद्रो सिददि केनो तौद्रगदि सोक्सेलगदि आई थोगलानि हाइबा वोट का हाइगीबा माना हाइगी वासे मा मसा मतोंदना कावब्रा केनो म तौवेबा अदुबो मतमदुदा ngang gi potugo huji oire adu tari ma se tasengna mana तौरीब पोसे तसेना कोई ओइरगसु हानादि कुकीना बु हाइरमिदना को एसएम से लौथोक्तरगदि वाई सनरोयना अदो अखोइसु थमोइद चेलेबा अखोइनादि हानादि तसेना खोइगे ऑनरेबल सीएम सिना लेरगदि पुना मकी येंगजेरकनि को लेरिबसे अखोइ याम लिंगना लेरि तरा दुना हाइजरगसु 45 लेरिबनिना हाइदना हौरकप मतमददि अखोइसु गाइबे अब गाइरे होजिकति अखोइ लोमदन ओइ ओनजलपै फिबम तौरे स्पीच ऑफ डेमोक्रेसी सु लेतरे होजि अखोइदा तौरिसि बोबा अखोइना कइगुम्बा मा धरना अमा फमबोइरो रिले मा चटपोइरो अमा बु तौबो अखोइ रोमददि टॉर्चर से दुम कंजलेबा ती लेरी लेंगा की तौफम दो मथौजिंग फजना तौद्रे अदुगी पॉइंट दुरा अदुने एना थमिगिनि मरमदि तौगे हारगदि अखोइना ना न्यूट्रिएंट ओइना सोंदा तौरप मतमदस ए नोइ लावरकनु नोइ खोंगकनु हाइबा पोतो मोइदसु हाइबा ngambagi शक्ति म लयोबा मोइदसु नोइ रिले दो चक डीसी ना पामिट पी याद्रबा पोट कांपो बिचखि दुदि मोइना हानगी तौबदा अदुगुम्बा मयाम दुदि कै दो ngasi मीडिया की सोशल मीडिया दा मोइ रोम ngangang pa mayam दुदि करम कना फागत पिखरगेबा अंगांग सिजे पेलक अदु मोइना ngangan बै मथौजिसु कनाना नोबा मोइन मतम चाना कंट्रोल तो अखोइना हारे फरे मे 3 टेगे होगिबदो चोचामपुदा होग्रे था अमनी दो अखोइ येंगसि कम्युनिटी क्राइसिस ला अदुरा हाइबदो मोइ अदु मतम दुदा लोशन बिबे यायेबा याद्रा यागे अदुरी लिसिंग हुंफु हेन अखोइ सेंट्रल फोर्स मैम थाजल एमि करी दो कि अखोइना चंगैबा पोतो क्याम याम दन अखोइगी इंडिया दा लेबा सेंट्रल फोर्स ओरो अखोइ स्टेट की फोर्स ओरो को मोइ सिंसिना अखोइ लाइबा पोट सिंजे कंट्रोल तो बदंग गमजिबगी आथ्रिसना के ngmoina ngamdam tasengna moidi thajallimneba nahan gi makta ju yemu chama panchangबगी matang dusu adum drama tawra toisineba changni dum changi ba potneba सुगुम मैम से अखोइना मोइ सरकार में लेना डिफेंस तौबियम अखोइदि प्रेशर ग्रुप ने अखोइदि हाइसेबदे नु पाले पोते अखोइना हाइ पोसे सेंटर ना ताने हाइबसु लेते लावबै वादनेबा अदु अखोइना हाइना अखोइना लावरि पोसे स्टेट सिना ताबिरगा स्टेट नमु सेंटर दा अखोइ ngasi फन रुपा लाख करोड़ अनि काय त करोड़ चनी काय थरपै मुहुता करोड़ अनि पामद्रे एगी स्टेट मै चाइबसे मसी हाना कंट्रोल तो मथौ तारे हाबेगी वाहि फोंदोप मतम यौरे हाबे वाने पाइबदि पाइनिंगना पाइबा मोइने हेता कुकीना सीएम तोहन गदम निवाइ सनरो हाबदु मधु यारो हाबेगी मागी मथौना अमा लयोबा मैदै अखोइना हारक पदसु मथौना अमा लयो लीडर हाबदुगी और स्टेट अमगी सीएम की मथौदो मधु चप चाना पांगथोकपद प्रजा अखोइ गदबे इल्लोइदोनो से ददे हरि कोइबा लानसे कनादा ब्लेम तौबिनिंगे अखोइगी प्रजा अमा ओइनदि एदि तसेंगना हाबदा अखोइ स्टेट सरकार ना थोगा सेंटर ना हाना सेंटर तसेंगना खंगमदब पोतो अखोइ स्टेट तगी मोइ फुमफुसदगी तारा मोइ मनुंगी पोत प्रॉब्लम थोकपदगी थोनब पोने हाबा माहाइनिंगेबा मोइदि थोलाइबा पोतसे फमिदगी बो फुमफुदुदगी तारा ना चोंथोखरगा मतुंगदा थोलपा ngatanina responsibility मोइ फुमफुसिनेबा ओके अदुने एक्जेक्टली हजिक लेबल लान से रेस्पॉन्सिबल जगह से रेस्पॉन्सिबल पुगदो से हजिक मणिपुर की लेगा पाइबा मयाम से लोइनमक ओइना पुगम थोय हाबनि माने माने कई नोदी पार्टी सु बीजेपी नि डबल इंजन सरकार नि लोइनमक नि अदु करी दबगी मोइगी अखोइने असेंबली की कनो अखोइगी मोइ कमिटी हंदक सेंबदसु हापी खोली मोइ काइना दबगी मोंगदि मोइ वाहिददि हाइरई नत्रो हाइरक्त्रो मोइ अखोइ मनुंगदि वाइ सन अरे ngasi बौता मोइगी तवैबा पोतो द मोइने एक्शन अमता तौददने यानरा लेबगी मोइ तोलो पीरी फन पीरी मोइ लोइ तौनरिबनिना मोइ मसेन थोनबा कंक्रीट नेबा कोइ प्रजा लेजबदि कोइ कसु खंबे मोइ दसु इनोसेंट मैम अमा लेरंगनेबा कुकी दसु कजामना चमजना लेबा प्रजा लेरंगनेबा चंजला पखर द मोइना तौबिदबने अदु मोइ हुमफुना थोनबने हाइनेबा